Agasbani Imphal Chitrabhanu Chitrabhanu na pau pazari ahanbada maru eba pau Esther Sandene lakpada Rashtrapati Uparashtrapati yauna luchingwa kayana miyamda maru ina Christian Lining chitpa miyusinda yafa paujal piri Delhi Police na ngangkhoi lana drug lalonba miyu tara fare amasung PSLV launch vehicle gi maru suba stage tasinagadaba Colombia dagi pushilakpa macha matungi muhut sinaba polam nozzle diversion istro na puthokre Esther Sandina lakpada Rashtrapati Draupadi Murmu Uparashtrapati Jagdeep Dhankar na leba asigi miya maru oina Christian Lining chitpa miyu singda yafa paujal piri magi paujal da Rashtrapati hai numit asna lakpada isagi ojaba thadoktuna akhoi masal amat oina nungsinena leminaba oirashinu Jesu Christ na pamlamba wakhalon sing adu ngasigi mirol na matung induna achumba aphaba santi leba lamdam ama ohenba oirashinu Manipur Vidhan Sabha gi Adyaksha Thokchom Chitrabhanu singna Esther Sandina lakpada miyamda maru oina Christian Lining chippa miyusinda yafa paujal pirakli Akasvani Imphal gi regional news unit matam sanna Newsreader Ksh translator NRT oina thabak toramba maibam binoy ngasi masagi anaba amadagi lekhidre mag Imphal West lagilon lambu makhong takhelambam lekai degeni amadi masagi chahi yankateret sukre ingkumja lising amuga chamapan humpotere tapoki ba maibam binoyna Akasvani Imphal da lising mo chamapan mafudra manga da thabak changlakhi lekhidrabagi loina bi amasung machanupa ama lehuri Akasvani Imphal gi pau paba ama oibata natana e paugi mari lenaba thoram sing matangi wafam district newsletter amasung chayol gi paugi saktan chingba tharum kaya dam hangna singtaninga oiba thodang kaya laurangki Maibam binona lekhidabada Akasvani Imphal gi regional news unit ki officer amasung staff singna minute ani tumina letna thamo shon awawa phungdokre ngasi nimidang waram Akasvani Imphal pangthokiba awawa phungdopagi mipam amada regional news unit asigi head amasung assistant director news Thokchom Jogendra jin hai Maibam binona news unit asida thabak toringai matamda loramba thodang sing thoidongna thagatningai ni mangna lekhidaba si news unit asigi oina mention bangam roidaba achoba mangjab amani None zila dangasi sabagi chang Celsius digi control the desmik mapan ani yoki Rising Director of Environment and Climate Change na tokpa ing asagi reporta Imphal izila dangasi sabagi chang Celsius degree control ni toy desmik tere kangpo pizila da control ma toy desmik nipan mapan Imphal zida da control desmik ahumapan amasung kakching jila da control desmik sino nipan yoki hairi Assam Rifles na sinduna ngasi channel zila da medical camp ama pangthokre maduda chandel gi khunja marfumanga rom saruk yakhi amorom da Assam Rifles na sinduna tongan balena singi matangda maru oina hypertension diabetes obesity amadi thamogi leina gi matangda miyam puna khangmina bagi thorum amasu Ceylon village da pangthoki thorum aduda Assam Rifles ki medical team saruk yakhi Utra Sanglen sana konung na ngasi sana konung da kongba lekhung punba sajibu lekhun Menbegi thorum pangthokre tungda pangai de leba lengang popi lekol da su thorum asi pangthokhi Imphal West-lagi ngairambam phawba IT road sing atuba matamda semjinaba CPI Manipur State Council na Rajapal Ajay Kumar Vala da taksingkre dol sna thokpa cherol amada hai CPI Konthozam Local Council ge mifamda kupna khanne naduna hariba lambi asi sembina naba Rajapal da takshin khibani lambi asi ngairambam khulgi new kasa road taba aduga Imphal sahar Takigadoriba Intervillage Road amani hairi Delhi Police na ngangkhai lana drug lalonba miyu tara fare Delhi Police crime bus na hai Afghanistan Pakistan amasung Bharat ke ngamkhai da tongan ba makhal gi drug putok posin tawre haibagi akaknaba paw ama phangbadagi ngamkhai da thi humbagi thabak chathaki maduda punna miyu tara yamlaba heroin ga konana phagat pangamkhibani makhoi degi drug putok posin tawbada sinaba polong kaya su phangba ngamkhi paw sina makha tan hai hariba miyu sing asigi lupa koti tara henbagi lanthum masak khangle makoina hydrorakpagi matung ina makoina mapandagi puslapa drugs sing Haryana Punjab Jammu amasung Kashmir amadi Delhi gi mafam singda thado thajin tawbi haina khangbangamle hairi PSLV launch vehicle gi marishuba stage tasinagadaba Colombia digi puslapa masak matungi mosinaba polam nozzle diversion istro na puthokre hariba polam asi chromium nickel tungsten amadi iron yawba cobalt ki alloy na sembani hozik aroibada maroiba pa amuk hanna Esther Sandena lakpada Rashtrapati Uparashtrapati yauna luchingba kayana miyamda maru oina Christian Lining chippa miyusingda yafa paujal piri Delhi Police na
ngangphai lanna drug lalomba mioi tara phari amasung PSLV launch vehicle ge mari suba stage asinaga daba Colombia dagi pushilakpa machak mathungi mahusinaba polam nozzle diversion istron puthokre paulizeri